All India Students Federation Manipur State Council na sinduna tha ahum chumna chatharakpa class 10 amasong 12 ke revision course amangarang Kha Imphal High School da loisinkhre. Hiram asiga mari lainana AISF Manipur State Control ngakpigani State Council ge Secretary General Wanglen Mangang na thadorokpa cherolamana hai haukiba academic year 2024-25 ta class 9 amasong class 10 ge mahiroi sing ki course asida saruk yakhe amate Mapung fana mai pak pangamkhe kumja listing ani kulhumdoi ki me dagi lamdam asida thokliba lana sing mahiroi singi punsida achouba chaitheng ama piri amaromda lairaba imungge angang singdi lan asina maramoiraga physically amasung mentally chaitheng phangli maram asina AISF na education department da haijaraga free coaching camp ase sinkibane Chatliba academic session asidasu class 10 amasung 12 ki mahiroi punna Chamayang Khairom na saruk yakhe tha ahum chupna chatharakpa revision course ase ngarang AISF ki in charge yauna all Manipur nupi marup ke general secretary L Shumati Bala na saruk yaduna loishinkhre makhatana su coaching camp ase chahi khudingi chathakigani hairi